Hello everyone, welcome back to my channel, S+AMT Manipur. Ngasi mayang phamda pagi hani ngasi laksai je khoi Toyota gi punya Toyota showroom dani ko laksai ja. Se ai gi maning da ji laiba gari ani si ko. Sigi matang da sigi di hapet comparison video gi ta ka ko. Asi di sum hapet ani si variant ani si hapet changtam naraga haib tare kari ki yawi kai yaude ado sigi khoi gi variant low variant haib tare ko. Si S plus sai tare ko. Sigi variant ji si variant je khoi gi kamai tauge sigi upper variant ji ga jengnabada mangwanda value for money oibra oidabra adugi matang haipet samlapa video ma ko sigi sensible oibra oidabra do adugi haipet samlapa video ne adu yengmina je kamai tauge habdo adu details se loin ma hajarage price ne kya pi kamai tauge adagi magi engine feature ke yauri kholi ko samlapa details video habdare ko adu yengmina je adu kamai tauge habdo adu channel sing kraw ma khoi channel sin nong thingna yaw na subscribe like and share sun toksan biro aje mathang ai gari mari lena channel gari mari lena content jing adum purga lakne bo si channel je aduna adum da miss wedana ba ham tare ko aduna bell icon su dum press toksan biro ado video se hojel ji ko gari se koi gi Taisor hai ko si maming ja. okay video se koi video se koi smile tor se ani sigi details comparison have tare ko sina S plus ne S plus ta koi gi automatic obo ko ada sina G da 80 obo ko sina koi gi simple koi 1.2 liter gi engine jina mukhe ne obo 1.2 ne liter naturally aspirated ko adu sina koi 1 liter turbo odine obo adagi mo ani gi power figures jo screen hapsarage yengmina se ma mo ani se kai khene habdo kamai to habdo ado price tadi dum khena ni ko price khena ga ju khena ri posi pricing matung ina dum price sana bro ko pra habdo feature mo pi si ko disu dum jeng tho si ko yam dum hybrid obo ko sigi gray sigi magi S plus ki magi price on road dum hajara ge sina 11 lakh koi 30,746 leiduni ko aduga deso koi manual da su lai ko sigi manual da na koi 10 lakh 86,400 smile lai ni ko aduga sigi orange color ja sigi 1 liter turbo G variant oiduni ko sina sigi sina mu keno oidune lakado se majna 14 lakh 12,587 smile lagi ni ko sigi upper variant oidune ko G variant jina price se dum khara dum sina hele ko koi gi 11 13 14 ani ga khara ko yeng si khena riba price si matung na mai feature sing je kai gi pi ge have to khang to ajiwa adu yeng mina se adu front gi looks yeng ma kan da kasu thedong ani si gi khena ba si kasu thedong o phang de bo adum faina koi connected ti oi de connected ma la go koi gi se da chrome light ta ko faina faina o ko phang ani se da DRL faina ani lakani ko pattern indicator gi thau smoi tau ni ko faina chrome treatment faina le ni ko adu ga se da light faina LED pi de ko ada mamang da koi front camera se yaw je bo da song jing bia mamang se kem khena dre bo ani sak mana na smaina si sak mana lai de bo aduga kam la kan da mu yeng kan da side lai yeng kan da sigi alloy je sak mana re bo si jo alloy sak mana re aduga si disc brake oi din ko smaina aduga side fenders smaina u phang ani ko si jo disc brake la kan ni ko aduga se da mu sigi side RVM je si body color la ani aduga se jo koi LED da turn indicator smile lagi ni se jo body color la ani da turn indicator smile la ani ko aduga mu koi gi maning ga mu yeng maning chaka smile o phang ani ko adama si koi 16 inch da nak do ni ko tayar gi size mai genos koi 195 by 60R 16 inch la ko ai som na kan su yeng che 195 by 60 R 16 inch samana ne ko sida ani ji moi maning tayar se aduga mu maning gi sida mai variant sida le ko S plus mai thani aduga sida de kan yaudre di forward yaure aduga wiper yaudre ko mi sorry sida shark fin antenna le di high mounted stop lamps mai le pi de aduga maning gi sida back camera je di o phang sensor di yawe ko 1 2 3 sensor mari yaure ko le ko aduga mo somna kana mu yeng je sigi sina mu G variant ji da agi G variant your drive smile lai ko thai je se 1 2 3 sensor mari yaure aduga eda maning gi wiper yaw sare aduga high mounted stolen shark fin antenna yaure di for yaw sare re wiper yaw sare so aduga se da mu khena ri se sigi sida mu si connected se si function oi ba hai tare ko
ꯑꯁꯣꯝ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯩꯅꯣꯁꯦ S+ꯇꯅ ꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯉꯥꯟꯕꯀꯣ LED ꯗꯀꯣ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯃꯅꯤꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯁ꯭ꯄꯣꯔꯇꯤ ꯑꯗꯨꯝ ꯂꯨꯛꯁꯀ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯒꯤ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯩ ꯏꯟꯇꯔꯤꯌꯔꯒꯤꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯏꯟꯇꯔꯤꯌꯔꯁꯨ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯌꯦꯡꯁꯤꯀꯣ ꯏꯟꯇꯔꯤꯌꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯂꯩ ꯎꯕ ꯐꯪꯒꯅꯤꯀꯣ ꯏꯟꯇꯔꯤꯌꯔꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯐꯇꯦꯁ ꯍꯥꯏꯇꯥꯔꯦ ꯁꯣꯐꯇꯦꯁ ꯑꯣꯏꯔꯒꯁꯨ ꯁꯤꯅ ꯐꯦꯕ꯭ꯔꯤꯛꯇ ꯂꯥꯛꯄꯀꯣ ꯑꯗꯒꯤ ꯁꯤ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗ ꯃꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯣ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏ ꯀꯣꯐꯤ ꯀꯂꯔꯒ ꯕ꯭ꯂꯦꯛꯀꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯒ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤ ꯁ꯭ꯄꯤꯀꯔ ꯌꯥꯎꯖꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯌꯥꯎꯔꯦ ꯑꯗꯒꯤ ꯇ꯭ꯔꯦꯛꯁꯟ ꯑꯣꯐ ꯑꯣꯟ ꯇꯧꯕꯒꯤꯀꯣ ꯑꯗꯩ ꯍꯦꯗꯂꯥꯏꯠ ꯂꯦꯕꯦꯂꯔ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯗ AC ꯚꯦꯟ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤ ꯇ꯭ꯋꯤꯇꯔꯒꯤꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯊꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯦꯠꯁ ꯑꯞ ꯗꯤꯁꯄ꯭ꯂꯦꯒꯤ ꯀꯩꯅꯣꯗꯤ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯠꯀꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯃꯥꯏ ꯁꯥꯏꯠ ꯍꯣꯜꯗꯔꯁꯤ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯟꯀ꯭ꯂꯥꯏꯟ ꯇꯧꯕꯩꯅꯤꯀꯣ ꯑꯗ ꯁꯤꯅ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕꯒꯤ ꯁꯤꯗ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯀꯥꯈꯠꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯀꯣ ꯑꯗ ꯁꯤ ꯃꯥꯒꯤ ꯄꯦꯗꯜꯁꯦ ꯑꯅꯤ ꯈꯛꯇꯪ ꯌꯥꯎꯔ ꯃꯥꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯕꯩꯅꯤꯀꯣ ꯌꯦꯡꯁꯤ ꯃꯅꯨꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯤꯌꯔꯤꯡ ꯃꯥꯎꯟꯇꯦꯠ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯗꯤꯖꯤꯇꯦꯜꯗ ꯃꯆꯥ ꯑꯃ ꯃꯌꯥꯏꯗ ꯄꯤꯔꯦ ꯍꯥꯏꯗꯤ ꯎꯗꯤ ꯎꯔꯝꯃꯔꯣꯏ ꯁꯤꯅ ꯁꯤꯝꯄꯜ ꯑꯦꯅꯥꯂꯣꯛꯇ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯁꯥꯏꯠ ꯑꯅꯤꯁꯦ ꯁꯤꯅ RPMꯒꯤꯅꯤ ꯁꯤꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯗꯣ ꯑꯩ ꯁꯣꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯣꯁꯤꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ electrically foldable ꯁꯤ ꯋꯥꯔꯕꯦꯝꯁꯦꯀꯣ ꯑꯗ ꯁꯤ ꯁꯨꯃꯥꯏꯅ ꯉꯥꯜꯂꯛꯑꯅꯤ ꯑꯗꯩ infotainment ꯃꯥꯒꯤ ꯃꯌꯥꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯁꯨꯃꯥꯏꯅ ꯉꯥꯜꯂꯛꯑꯦꯕꯀꯣ ꯑꯗꯒꯤ ꯌꯦꯡꯁꯤꯀꯣ ꯑꯗꯩ ꯃꯥꯒꯤꯁꯤꯅ fuel level is low please fill the tank immediately ꯁꯤꯒꯤꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗ ꯁꯤꯗ ꯄꯤꯔꯤꯁꯦ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯀꯩꯀꯩꯁꯨ ꯁꯤꯗ ꯎꯠꯂꯤ ꯑꯗꯒꯤ ꯃꯥꯒꯤ ꯊꯥꯎꯒꯤ ꯐꯨꯌꯦꯜꯒꯤꯀꯣ ꯍꯥꯏꯗꯤ ꯇꯦꯝꯄꯔꯦꯆꯔꯒꯤ ꯎꯠꯂꯦ ꯁꯤꯗ ꯎꯠꯂꯤꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯇꯣꯒꯜꯁꯦ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯁꯤꯒꯤ ꯇꯣꯒꯜꯁꯦ ꯁꯥꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯌꯥꯏ ꯇꯦꯝꯄꯔꯦꯆꯔ ꯂꯣꯏ ꯎꯠꯂꯦ ꯒꯤꯌꯔ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯁꯨꯃꯥꯏꯅ ꯇꯥꯏꯃꯤꯡꯒ ꯂꯣꯏ ꯄꯤꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯕꯦꯁꯤꯛ ꯗꯤꯇꯦꯜꯁꯁꯤ ꯈꯔ ꯑꯗꯨꯝ ꯁꯤꯗ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯆ ꯁ꯭ꯀ꯭ꯔꯤꯟ ꯐꯨꯌꯦꯜ ꯂꯣ ꯊꯥꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ Apple CarPlay with Android Autoꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤꯀꯣ ꯑꯗꯩ ꯏꯁꯩꯒꯤ ꯆꯪꯉꯒ ꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯀꯣ ꯑꯗꯩ ꯁꯤꯗ ꯚꯣꯏꯁ ꯀꯃꯥꯟ ꯄꯤꯕ ꯌꯥꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯃꯈꯥꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ACꯒꯤꯀꯣ ꯁꯤꯗ ꯅꯣꯞꯁꯦ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯒꯤ ꯔꯤꯌꯔꯒꯤ ꯐ꯭ꯔꯟꯒꯤ ꯗꯤꯐꯣꯒꯔ ꯀꯣ ꯌꯥꯎꯔꯤ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯌꯔꯐ꯭ꯂꯣ ꯀꯣ ꯏꯌꯔ ꯚꯦꯟ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯁꯦꯠ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ USBꯒꯤ ꯁꯤꯗ ꯄꯣꯔꯠ ꯑꯃ ꯄꯤꯔꯤ ꯃꯝꯗꯤ ꯃꯝꯃꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯣꯝꯗ 12 ꯚꯣꯜꯠꯀꯤ ꯄꯤꯔꯦ ꯑꯗꯨ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯐꯣꯟ ꯀꯩꯀꯩ ꯊꯝꯐꯝ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯒꯤꯌꯔꯁꯦ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯔꯤꯚꯔꯁ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯗꯒꯤ ꯃꯦꯅꯨꯋꯦꯜ ꯗ꯭राꯏꯚ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕ ꯌꯥꯔꯦ ꯑꯗꯣ ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯍꯦꯟ ꯕ꯭ꯔꯦꯛ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯊꯝꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯗꯣ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯁꯤꯗ ꯑꯥꯝꯔꯦꯁꯁꯤ ꯁꯤꯗꯗꯤ ꯑꯃꯨꯛ ꯄꯤꯗ꯭ꯔꯦ ꯒ꯭ꯂꯞ ꯕꯣꯛꯁ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯗꯦꯁꯕꯣꯔꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯑꯣꯇꯣ ꯗꯤꯃꯤꯡꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯥꯏꯌꯔ ꯕꯦꯝꯁꯦ ꯁꯤ ꯂꯩꯔꯦ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯥꯏꯠ ꯍꯦꯂꯣꯖꯦꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯈꯨꯠ ꯄꯥꯏꯐꯝꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯁꯥꯏꯠ ꯍꯣꯜꯗꯔꯁꯤ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯋꯦꯀꯣ ꯁꯤꯠꯀꯤ ꯀꯨꯁꯟ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯉꯕ ꯀꯥꯟꯗꯁꯨ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯃꯃꯥꯡ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯏꯌꯔꯕꯦꯛ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯊꯛꯇꯅ ꯑꯃꯨꯛ 6 ꯏꯌꯔꯕꯦꯛ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯑꯩ ꯃꯅꯤꯡꯗ ꯑꯃꯨꯛ ꯐꯝꯃꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡꯒꯤ ꯀꯝꯐꯔꯠꯇꯨꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯗꯣ ꯁꯤ ꯃꯅꯤꯡꯒꯤ ꯑꯃꯨꯛ ꯆꯪꯁꯤꯀꯣ ꯍꯥꯏꯐꯦꯠ
ꯅꯤꯡꯒꯤꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯦꯟꯖꯦꯁ ꯎꯗꯦ ꯁꯨꯝ ꯁꯤ ꯐꯦꯕ꯭ꯔꯤꯛꯅ ꯑꯗꯨꯝ ꯁꯣꯞꯇꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗ ꯄꯋꯥꯔ ꯋꯤꯟꯗꯣ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯔꯨꯝꯁꯦ ꯑꯩ ꯁꯣꯝꯗ ꯑꯗꯨꯝ ꯎꯠꯂꯛꯑꯦꯀꯣ ꯁꯤꯁꯦ ꯐꯖꯅ ꯑꯩ ꯆꯤꯡꯊꯔꯒ ꯊꯝꯕꯅꯤꯅ ꯁꯣꯝꯗ ꯆꯪꯉꯒ ꯎꯠꯂꯛꯑꯒꯦ ꯑꯗꯨ 60/40 ꯁ꯭ꯄꯤꯠ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯉꯒ 3-point ꯁꯤꯠ ꯕꯦꯜ ꯀꯣ ꯑꯍꯨꯝꯃꯛ ꯌꯥꯎꯔꯦꯀꯣ ꯍꯦꯠ ꯔꯦꯁ ꯂꯣꯏꯅꯃꯛ ꯑꯣꯏꯔꯦꯕꯀꯣ ꯑꯗ ꯁꯤꯗꯩꯗꯤ ꯑꯥꯝꯔꯦꯁꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯌꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯦ ꯐꯣꯟ ꯊꯝꯐꯝ ꯑꯃ ꯌꯥꯎꯔꯛꯑꯦ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯆꯥꯔꯖꯤꯡꯒꯤ ꯄꯣꯔꯠ ꯑꯃ ꯀꯣ 12 ꯚꯣꯜꯠꯀꯤꯀꯣ ꯑꯃ ꯄꯤꯌꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯤꯇꯪ ꯀꯨꯠꯂꯦꯕꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯔꯨꯝꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯪꯒꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯌꯦꯡꯁꯤꯀꯣ ꯑꯁꯣꯝ ꯃꯅꯤꯡꯗ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯉ ꯌꯦꯡꯁꯤ ꯌꯦꯡꯕꯤꯔꯣ ꯁꯤꯗ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯌꯥꯎꯔꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯆꯥꯎꯅ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯨꯛ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯜ ꯀꯩꯀꯩ ꯁꯤꯗꯩꯗ ꯍꯥꯞꯐꯝ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯣꯝꯗꯁꯨ ꯍꯨꯛ ꯀꯩꯀꯩ ꯌꯥꯎꯔꯤꯀꯣ ꯄꯣꯠ ꯆꯩ ꯌꯥꯅꯅꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯒꯤ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯗꯨ ꯁꯤꯗ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯁꯤꯗ ꯈꯨꯠ ꯄꯥꯏꯐꯝꯁꯨ ꯁꯤꯗ ꯄꯥꯜꯂꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝꯒꯤꯁꯤꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤꯁꯤꯗꯅ ꯑꯃꯨꯛ ꯀꯩꯀꯩ ꯌꯥꯎꯕ ꯈꯣꯠꯄ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯁꯤꯗ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯀꯥꯈꯠꯂꯛꯀꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯣꯀꯦ ꯑꯩ ꯑꯝꯇ ꯀꯥꯈꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯌꯥꯎꯔꯦꯀꯣ ꯁꯦꯠ ꯑꯅꯤꯃꯛ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯣꯞꯇ ꯁꯤ ꯂꯦꯗꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗ ꯁꯤꯅ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛꯇ ꯑꯗꯒꯤ ꯁꯤꯗ ꯁ꯭ꯄꯤꯀꯔꯒꯤ ꯑꯗꯨꯕꯨ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯣꯝꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯆꯥꯁꯣꯛꯀꯤ ꯑꯗꯩ ꯇ꯭ꯔꯦꯛꯁꯟ ꯑꯣꯐꯕꯣꯔꯗ ꯑꯗꯒꯤ ꯂꯥꯏꯠꯀꯤꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯐꯦꯕ꯭ꯔꯤꯛꯇ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 6 ꯑꯦꯌꯔꯕꯦꯛ ꯑꯣꯏꯔꯛꯑꯅꯦꯕꯀꯣ ꯁꯤꯗ ꯑꯃꯨꯛ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯑꯦꯗꯖꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤꯗꯤ ꯑꯣꯏꯗꯤ ꯁꯤꯗꯅ ꯑꯃꯨꯛ ꯍꯥꯏꯠꯁꯦ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯑꯩ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯁꯤꯗꯩꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀꯣꯟꯁꯣꯜꯁꯦ ꯑꯁꯣꯝꯒꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯁꯤꯅ ꯈꯤꯇꯪꯗꯤ ꯆꯥꯎꯋꯦꯕꯀꯣ ꯈꯤꯇꯪ ꯆꯥꯎꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯗꯤꯖꯤꯇꯦꯜꯒꯤꯁꯤꯁꯨ ꯁꯤꯗꯩꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯎꯅ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯆꯥꯎꯅ ꯑꯃꯨꯛ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯁꯤꯒꯤꯗꯤ ꯑꯣꯟ ꯇꯧꯖꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗ ꯇꯣꯒꯜꯁꯤꯗ ꯌꯥꯎꯔꯦꯀꯣ ꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯤꯁꯨ ꯁꯤ ꯃꯣꯠ ꯃꯥꯒꯤ ꯑꯁꯣꯝꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯍꯦꯟꯕ ꯌꯥꯎꯔꯤꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯄꯦꯗꯜ ꯁꯤꯐꯇꯔꯁꯦ ꯁꯤ ꯌꯥꯎꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯁꯤ ꯌꯥꯎꯔꯦ ꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯂꯥꯏꯠꯀꯤꯀꯣ ꯁꯤꯅ ꯋꯥꯏꯄꯔ ꯀꯟꯇ꯭ꯔꯣꯜ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯁꯤꯗꯗꯤ ꯑꯇꯣꯞ ꯃꯣꯗꯦꯜꯗꯗꯤ ꯍꯦꯠꯁ ꯑꯞ ꯗꯤꯁꯄ꯭ꯂꯦꯒ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ G ꯚꯦꯔꯤꯌꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛꯇꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯅ ꯑꯃꯨꯛ ꯑꯍꯦꯟꯕ ꯑꯥꯝꯔꯦꯁ ꯑꯃꯨꯛ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯥꯝꯔꯦꯁ ꯌꯥꯎꯔꯦ ꯑꯗꯨ ꯁ꯭ꯇꯣꯔꯦꯖ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯥꯝꯔꯦꯁꯁꯦ ꯁ꯭ꯂꯥꯏꯗꯁꯨ ꯑꯃꯨꯛ ꯌꯥꯅꯦꯕꯀꯣ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯠꯀꯤ ꯀꯣ ꯑꯗꯒꯤ ꯗꯦꯁꯕꯣꯔꯗ ꯂꯣꯏꯅꯃꯛ ꯗꯤꯖꯥꯏꯟ ꯆꯞ ꯃꯥꯟꯅꯔꯦ ꯀꯣ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯁꯨ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯑꯩꯈꯣꯏ ꯗꯤ ꯀꯠ ꯁꯦꯞꯅꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯑꯦꯗꯖꯁꯇꯦꯕꯜ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯑꯦꯗꯖꯁꯇꯦꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯀꯣ ꯇꯦꯂꯤꯁꯀꯣꯄꯤꯛꯇꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠ ꯈꯛꯇꯪ ꯌꯥꯔꯦꯕ ꯑꯦꯗꯖꯁꯇꯦꯕꯜꯁꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗ ꯁꯨꯝꯕ ꯂꯦꯑꯥꯎꯠꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯞꯄꯣꯔꯠ ꯂꯥꯛꯑꯅꯤꯀꯣ ꯑꯗ ꯁꯤ ꯃꯥꯒꯤ ꯒꯤꯌꯔ ꯅꯣꯞꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯔꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯐꯣꯟ ꯀꯩꯀꯩ ꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟ ꯊꯝꯃꯒ ꯆꯥꯔꯖ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯁꯤꯗ ꯄꯤꯔꯤꯀꯣ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯣꯝꯒ ꯑꯗ ꯁꯤꯗꯁꯨ ꯁꯣ ꯀꯩꯀꯩ ꯊꯝꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯍꯦꯟ ꯕ꯭ꯔꯦꯛꯀꯤ ꯗꯤꯖꯥꯏꯟ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗꯁꯨ ꯈꯤꯇꯪ ꯈꯦꯠꯅꯩꯀꯣ ꯁꯣꯝꯒ ꯁꯤꯒ ꯑꯗꯒꯤ ꯃꯥꯒꯤ ꯁꯣꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯃꯅ ꯃꯦꯅꯨꯋꯦꯜ ꯀꯤ ꯂꯥꯛꯄ ꯀꯣ ꯑꯗꯨ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯁꯣꯁꯦ ꯑꯟꯂꯣꯛ ꯂꯣꯛ ꯀꯣ ꯇꯥꯏꯞ ꯂꯣꯏꯅꯅ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯊꯥꯎꯒꯤ ꯁꯨꯃꯥꯏꯅ ꯑꯣꯅꯦꯠ ꯍꯥꯡꯕꯒꯤꯁꯨ ꯂꯩꯔꯦ ꯁꯤꯅ ꯊꯥꯎꯒꯤ ꯐꯤꯜꯂꯔ ꯂꯤꯠ ꯑꯣꯄꯟ ꯇꯧꯕ ꯑꯗꯨꯒ ꯁꯤꯗꯩ ꯑꯗꯨꯝ ꯈꯦꯠꯅꯔꯤꯁꯦ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕꯀꯣ ꯁꯤ ꯚꯦꯔꯤꯌꯟꯁꯤꯗꯀꯣ ꯁꯤꯗ ꯑꯃꯗꯨꯗ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯈꯥꯗꯅ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯑꯣꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯝꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯛꯄꯁꯤꯅꯕꯨ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯝꯐꯔꯠꯇꯣ ꯍꯦꯜꯂꯦꯕꯀꯣ
ꯑꯗꯣ ꯃꯅꯤꯡꯒꯤꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯀꯥꯈꯠꯂꯒ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯁꯤꯁꯨ ꯁꯣꯐꯇꯁ ꯂꯦꯗꯔꯗ ꯂꯥꯛꯑꯅꯤꯀꯣ ꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯩ ꯀꯥꯈꯠꯂꯛꯀꯦ ꯑꯗꯣ ꯅꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯔꯝꯗꯤ ꯑꯁꯤꯁꯨ ꯑꯩ ꯐꯖꯅ ꯕꯦꯛ ꯇꯧꯔꯒ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯚꯦꯟ ꯑꯍꯦꯟꯕ ꯌꯥꯎꯔꯛꯏꯁꯦꯀꯣ ꯁꯤꯗ ꯑꯦꯁꯤꯚꯦꯟ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯃꯨꯛ ꯉꯁꯥꯏꯅ ꯌꯥꯎꯗꯕꯁꯦ ꯑꯦꯁꯤꯚꯦꯟ ꯌꯥꯎꯔꯛꯑꯅꯤ ꯐꯣꯟ ꯆꯥꯔꯖꯔ ꯑꯣꯞꯁꯟ ꯑꯅꯤ ꯑꯃꯁꯨ ꯄꯤꯔꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯇꯥꯏꯞꯇ ꯑꯗꯩ ꯁꯤꯗꯩꯗ ꯐꯣꯟ ꯍꯣꯜꯗꯔ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯏꯗꯁꯨ ꯀꯩꯁꯨ ꯍꯝ ꯑꯣꯏꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯌꯥꯎꯔꯛꯑꯅꯤ ꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯅꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯨ 3-point ꯁꯤꯠ ꯕꯦꯜ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯩ ꯂꯣꯏꯅꯃꯛ ꯍꯦꯠ ꯔꯦꯁ ꯑꯦꯗꯖꯁꯇꯦꯕꯜ ꯂꯣꯏ ꯑꯣꯏꯔꯛꯑꯅꯤꯀꯣ ꯁꯦ ꯑꯗꯒꯤ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯍꯦꯠ ꯔꯨꯝꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯩ ꯍꯦꯠ ꯔꯨꯝꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯏꯒꯤꯁꯦ ꯑꯗꯣ ꯁꯥꯏꯠ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣ ꯄꯦꯁꯦꯟꯖꯔ ꯃꯅꯤꯡꯒꯤ ꯃꯤꯗꯜꯒꯤ ꯅꯠꯇꯕ ꯁꯥꯏꯠ ꯑꯅꯤꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝ ꯉꯝꯒꯅꯤ ꯍꯥꯏꯗꯤ ꯁꯤꯠꯁꯤꯒꯤ ꯃꯥꯒꯤ ꯁꯥꯏꯠ ꯍꯣꯜꯗꯔꯁꯨ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯗꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤꯗꯨꯅꯤꯀꯣ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯁꯤꯒꯤ ꯇꯦꯜ ꯂꯦꯝꯒꯤ ꯁꯤ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕꯁꯦ ꯁꯤ ꯑꯗꯨꯝ ꯐꯪꯁꯅꯦꯕꯜ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯑꯣꯏꯗꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯗꯤ ꯑꯃꯨꯛ ꯕꯦꯛ ꯃꯅꯨꯡꯒꯤꯗꯤ ꯀꯦꯃꯦꯔꯥꯁꯨ ꯑꯃꯨꯛ ꯌꯧꯔꯛꯏꯀꯣ ꯃꯅꯨꯡꯒꯤꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯅꯨꯡꯒꯤꯗꯤ ꯑꯗꯨꯝ ꯍꯥꯡꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯟꯀ꯭ꯂꯨꯖꯟ ꯂꯥꯛꯑꯁꯤ ꯑꯗꯣ ꯑꯁꯤ ꯒꯥꯔꯤ ꯑꯅꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯦꯟꯁꯤꯕꯜ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯁꯤꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯅꯤꯒꯤ ꯁꯝꯂꯞꯄ ꯀꯝꯄꯦꯔꯤꯖꯟꯗꯣ ꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯟ ꯑꯅꯤꯗ ꯑꯃꯅ ꯇꯔꯕꯣ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯨ ꯁꯤꯅ 1.2 ꯅꯦꯆꯔꯦꯜ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯐꯤꯅꯤꯁ ꯁꯣꯐꯇꯁ ꯃꯦꯇꯔꯤꯌꯦꯜ ꯌꯥꯎꯔꯛꯑꯅꯤ ꯑꯗꯩ ꯃꯅꯤꯡꯒꯤ ꯔꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤ ꯑꯦꯁꯤ ꯐꯦꯟ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯦꯗꯜ ꯁꯤꯐꯇꯔꯁꯨ ꯁꯤꯗ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯒꯤ ꯗ꯭राꯏꯚꯤꯡ ꯁ꯭ꯃꯨꯠꯅꯦꯁ ꯀꯣ ꯑꯗꯩ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯍꯦꯜꯂꯛꯀꯅꯤꯀꯣ ꯃꯔꯝꯗꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯦ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦꯀோ ꯑꯗꯨꯅꯤ ꯁꯤꯅꯤ ꯑꯣꯚꯔꯑꯣꯜ ꯃꯥꯒꯤ ꯀꯝꯄꯦꯔꯤꯖꯟ ꯁꯝꯂꯞꯄ ꯀꯣ ꯃꯥꯒꯤ ꯑꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯅꯣꯔꯃꯦꯜ ꯑꯗꯨꯝ 1.2 ꯁꯤ ꯏꯟꯖꯤꯟꯁꯤꯗ ꯑꯗꯨꯝ ꯊꯧꯖꯒꯦ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯅ ꯈꯤꯇꯪ ꯑꯗꯒꯤ ꯍꯦꯟꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ khitang ꯕꯨꯁ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯗꯀꯣ khitang ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯗ ꯑꯅꯤꯁꯦ ꯌꯦꯡꯅꯕ ꯀꯥꯟꯗ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯃꯃꯟꯗꯤ ꯁꯤꯅ ꯈꯤꯇꯪ ꯋꯥꯡꯉꯦ ꯑꯗꯣ ꯈꯤꯇꯪ ꯍꯥꯞꯄꯒꯁꯨ ꯉꯁꯥꯏꯒꯤ ꯐꯪꯉꯤꯕ ꯐꯤꯆꯔꯗꯣ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯗꯨꯗ ꯐꯪꯉꯤꯕ ꯐꯤꯆꯔꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯈꯟꯕꯗꯤ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯕꯦꯁꯤꯛ ꯅꯤꯗꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯁꯨꯝ ꯐꯪꯉꯦꯕꯀꯣ ꯀꯩꯁꯨ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ ꯈꯟꯖꯔꯒꯗꯤ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯁꯣꯏꯗꯅ ꯐꯥꯕꯤꯒꯗꯕꯅꯤ ꯑꯗꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ